Simpson na Iran gi matang da cartoon show ma puthokre hairi amasung wa khara Iran gi matang da prediction tawri maduti haujik phawbada mapung di phadri khardi mapung phare Simpson Cartoon Network only entertainment tagi natte adupu makoi gi wari sing da mysterious oiba wafam khara soidana yawi madu future da oirakpa mi gi thajabagi wangmada oiba masigi field asidadi Simpson number 1 ni aduna bu masi 40 years tagi Simpson Cartoon Network haiduna chatharakpani maming chatlibani phawribani Simpson na chahi khara mangda Iran gi matang de prediction khara tawkhre hairi madu chumkhre aduga wafam amadi hojik phawbada complete oidri prediction ado mapung phadri masi interesting wafam ni Simpson episode amada asumna phongkhre hairi madudi Middle East ta sagatnarakani war oirakani amasung maduda Iran gi role iphong phongna mayamna ugani haiduna masi Middle East ki war asina oidringai mangda release tawkibe episode amada haikibani hairi puthokibani hairi amasung aibadumak 2024 da clear uba phangbani hai Iran amadi Israel gi marakta hojik fajana tension oire haibase clear ni ngasi Israel na Iran de strike tawki yanumak sok haudi haibiki wani kharadi soidana solamgani adubu Israel amadi Iran gi marakta tension gi beginning Syria gi Dimax da Israel na IRGC gi headquarter de attack tawbadagi horakibani masigi tungda mathang makoi gi proxy sing active oirakhi Middle East da Israel gi against soknarakpa horakhi Simpson na episode aduga Iran ga tawnarakadaba khakta utkide but Iran da khujukulai yam jokholakani leirakani masigi fil asida makoi ase phaurakani haibigi prediction su piki hairi Simpson asina real da su Iran ga si Israel gi against the proxy war sokna batana Middle East ki country khuding dagi makoi na hena power laina thorakle Simpson na masimasu prediction tawri sini Iran strength power military gi field da leiragani amadi khujukulai su linglak masi 2024 da almost ure masi Simpson na chahi khara mangdana hairakre real da su Iran da missile drone amadi cyber attack tawbagi power lakre masi Middle East ki country ama phawbada leite masi Simpson na kadai da kamdau na hairi bano masi ni ngaknarise masi na loidri Simpson na wa amaga haikibu leiri sini Iran gi matang da madudi hojik phawbada madugi wadu complete oidi prediction mapung phadri Simpson gi prediction adugi matungina Iran ase khuchukulai amadi military strength ta world gi akan ba power country sing gi marakta chalakani sini Simpson gi masigi Iran gi matang da yam chorba prediction asidi hojik phawda oidribani na khangba ngamdri thajaba ngamdri adubu in of the time gi matamda Khorasan haiba se Iran gi lamamani masidagi chorba military loop ama thorakani haibani madu Iran gi force oidoribra Khorasan se hojik Iran gi manungda leiba mafamni in of the world gi matamda makhal mathel gi wari kaya lan kaya urakadaba mong lei haina hayna bani madu singado in time ni haina rakle amasung tapna urakadaba ngaktani adubu Middle East asida Israel gi juching makhada akan bawar amadi soknarkani haibasidi dharma khuding na haifet pu mention tawduna leire kanglum amana kalki avatar lakpagi matam oire hainare kanglum amana Jesus hanna lakpagi matam oire hainari kanglum amana Mehdi alayhi salam lakpagi matam oire hainari bani at last present condition da wa khara thamnabada Iran da Israel na attack tawkiba aduna achobu change ti oikidre Iran na fajana thatkre hairi asom da Israel ki cabinet manung da sauna khre mokoi masen Iran da attack tawriba mong adubu hanagi Israel ki prime minister na haikre hairi madudi izzat sara oiba thabak ni haiduna Iran da tawba attack ase failure semba da Russia ki khud yawi haikre Putin help tawkibani haikre amorom da Saudi na ninda tawkre attack adubu side amada question ni kanana airspace pi kibano haibase Jordan na pibo oigani haibase ningphung ngang darakle ching darakle amorom da Gaza gi condition hojiki mong da phabagi wata de pau amana Israel na hai Lebanon da ground force operation makoi na chathari buse masi tok labi yai sini 48 hours sigi marung da 10 IDF si bagi paulai amade tank khara sukai bagi paulai kre ground operation tok laga air strike khakta tawragi haina wakhan khalabra khangde Iran de attack tawba matam sida nityana hu khoi bankar marung da lay amasung maudagi khabar lawi hairi side amada Israel na chingdari Iran na amuk makoi de attack torakadra haidara masi phawbani hojikki paw haibupo Simpson ki prediction ase masi Iran ki matang yam chawna hairi ari madudi in of the time matam de Iran ase amna power amdi strength loina na flourish oirakani Iran na power amdi strength oina flourish oirakpa hairi se masi santi romgi nate maramde masida yamna chawbo war ama Middle East oidori haibase karigumba power strength ama opposition
opposition yamna linglaba aduga makhoi khanagdabsu lairaba aduga opposition amna yam soladi madu tasengna war ko biaro side animak strength oiragani war gi manungai ma oirakadori se tuna Iran gi matang the Simpson hai kyari se amna makhoi si strength lairakani military masing chu amakani power lairakani ku chukulai su lairakani haiba se masi Simpson na hai kresi masi hojik phawbadati madu tapong na oidri sini adubu oirakpe ai Simpson na haiba singse almost haibet ama oisini